Board na prescribe tawdaba textbooksing da aranba kaya yauribase kumna yangsilaga nei mahiroi luptaro. Board of Secondary Education Manipur BOSEM gi makha de affiliate tawduna lamda masida education fagadana bang honariba private school sing na board na prescribe tawdaba mapan gi company kaya gi lairik tamhaliba se makhoi gi karamba interest no lairik sing asida Manipur gi puwari da mingsa thigadaba aranba kaya yauribase mahiroi luptarung na kumna yangsinba horagani haina phongdokre. Kwa kaithel da leiba Manipuri Students Federation MSF ki office da pangthokpa mahiroi lup taruk ke paugi mifam amada wa ngangladuna KSA ki president Sukham Bidyananda na hai BOSEM na prescribe tawduna lairik singda asoy aran yawaglabadi madugi responsibility board na lawwe adubu board na prescribe tawduna state asigi government amadi private school singda tamna bapiriba textbook sing tamdana mapan gi farm na puthokpa textbook kaya tamliba se marile na ba education department amade BOSEM na kariginamak midyeng sangdriba no Manipur ki tongan-tongan ba private school singda mahiroi luptaruk asina textbook ki matang yang selubada Catholic Educational Society Manipur ka ubalup asigi makada makoy na sa alaiba school singda mapan gi company sing na puthok pa lari kaya tamle kudamoy na Macmillan company na puthok pa class 5K Mind Express now ko ba general knowledge ki PS kunda yawri ba Manipur gi matang asi aran ba wapam nei Sivalinga kaubalil amagi maray bagta Siba madi Parvati na jagway sabadagi Manipur kaukibani hay na yauri bawa pamasay lamdam asigi puwari bula na lamzing na buho na vanay board na prescribe taw balarik tamda na ato pa company gilarik tamhaliba Catholic Educational Society asi board ki matattalay rabdang tawong asi mahiroi luptarong na taray na lawday hiram sida kum na yangsin bahuragan ni hayre